Keithel Singda street vendors Singna Thengnariba Khudong Chadaba Singi Matangda Ngasi Leingakna Kupna Khanakre. Iramasigi Matangda Chief Minister and Birena Mayai Tangbal Lauduna, Chief Minister Secretariat Minister Yumnam Kemchan, Minister Kasim Basham Amasong, Minister Ledpao Haukip Yauna, Mifam Pangtutuna Kupna Khanake. Mifamaduda Matam Matamgi Matungina, Hengalakliba Keithel Fambising, Asigi Yanglaga, Mathautaba Keithel Sing Saba. Loinana Keithel Singda street vendors Singi Mafam, Pinabagi Matang the Kanaki. Lamdamasigi sell Tungi from Fagat Hanabagi Matanga, Lady Keithel Sing Asida, Port Yolibi Imai Bel Sing, Loinana, street vendors Singi Chaurabatang Lay. How Kiba Matam Kayada street vendors Singi Mafam, Fangi Fangde Haibagi, Kudong Chadabasing, Laikibado, Anoba Torankaya Paikatuna, Tengnariba Kudong Chadabasingado, Kokanabagi, Pambai Tiba Matautai. District Singda Ahenba Keithel Semgatnaba Tangai Fadabado, Hositi Lady Haina, Chief Minister Namhaki Wafam Tamki. Mifamaduda Chief Secretary DZP Yauna, Leingakna Makotongba official Kayasu Sarukyaki.